ꯇꯧꯗꯣꯏ ꯅꯁꯛꯇꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯤꯅꯤ ꯅꯆꯨꯅ ꯉꯥꯛꯇꯪ sida ꯂꯩꯔꯦꯕꯀꯣ ꯃꯐꯝꯗꯣ ꯗ ꯁꯤꯗ ꯑꯦꯟꯇꯔ ꯇꯧꯗꯣꯏꯅꯤ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯦ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯈꯔꯗꯤ ꯂꯪꯗ꯭ꯔꯦ ꯃꯣꯏꯒꯤꯅ ꯍꯦꯜꯂꯦ ꯑꯅꯤ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯁꯤꯗꯁꯨ ꯂꯩꯌꯦꯕꯀꯣ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ ꯃꯐꯝ ꯀꯣꯔꯅꯔ ꯑꯃꯁꯨ ꯂꯩ ꯕꯠ ꯁ꯭ꯇꯥꯔꯇꯤꯡ ꯁꯤꯒꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯪꯉꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯦ ꯑꯦꯟꯇꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯈꯔ ꯉꯜꯂꯦ ꯑꯗꯣ ꯃꯣꯏ ꯃꯟꯗꯣꯂꯤꯁꯦ ꯌꯥꯝ ꯐꯖꯅ ꯖꯒꯥ ꯃꯆꯥꯁꯤꯒ ꯌꯥꯝ ꯐꯖꯅ ꯐꯤꯠꯇꯤꯡ ꯑꯣꯏꯅ ꯇꯧꯔꯒ ꯁꯦꯝꯃꯦ ꯁꯣꯝꯗꯁꯨ ꯃꯤ ꯈꯔ ꯀꯨꯝꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯐꯣꯇꯣ ꯅꯝꯅꯤꯡꯉꯥꯏ ꯃꯐꯝꯁꯨ ꯁꯤꯗ ꯂꯩ ꯑꯗꯣ ꯑꯩꯁꯨ ꯀꯥꯞꯄꯛꯀꯦ ꯑꯁꯤ ꯃꯐꯝꯁꯤꯒꯩ ꯁꯨꯃꯥꯏꯅ ꯆꯪꯉꯦ ꯍꯧꯖꯤꯛ sida ꯂꯩꯔꯦ ꯅꯨꯄꯤꯗꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯍꯥ ꯗꯣ ꯑꯩ siga ꯂꯩꯔꯦ ꯃꯥ siga ꯂꯩꯔꯦ ꯃꯀꯣꯏ ꯌꯥꯎꯗꯕꯗꯩ ꯅꯁꯛꯇꯣ ꯃꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯤꯟ ꯆꯠꯄ ꯉꯝꯗꯦꯅꯦ ꯆꯤꯆꯦ ꯁꯤꯒ ꯃꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯡꯉꯤ ꯌꯦꯡꯉꯣ ꯑꯆꯧꯕꯗ ꯇꯧꯔꯒ ꯏꯟꯖꯥꯡ ꯑꯣꯜꯔꯦꯗꯤ ꯈꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯌꯦꯟꯅꯕꯒꯤ ꯗ꯭ꯔꯦꯁꯀꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯁꯀꯥ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯗꯦꯀꯣ sida ꯂꯩꯔꯦ ꯄꯨꯁꯀꯥ ꯆꯥꯐꯝꯁꯦ ꯑꯗꯣ ꯑꯩꯁꯨ ꯄꯨꯁꯀꯥ ꯆꯥꯕꯒꯤ ꯂꯥꯏꯟꯗ ꯂꯦꯞꯄꯤꯅꯤ ꯍꯧꯖꯤꯛ sida ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ amana ama mall lona pota ngasi puska chadoi chana ni ma'am je jenga aunty दीदी बहुत सुंदर लग रही हो हाँ सच्ची में मोगी लुहोंबसिगा आई मथंग चाबा बोजी कॉफी मुथई धमान लाक्ते ngahak lerga gi pi basangani sida leregi gift se chaba adu sida lere luhongga da manu bi se bride se youtube ko video kar rahi hu ye bora photo kaate ni na oho chabo ya मामून दे जाओ थोड़े बाकीरा कोई ये कोई yang fazana fazana ado aku like ya rakro lagi yang view se sila rest sida moi photo karna kapi ne bako sida moi gi photography to ini yang fazai magi kano se ini post awuda number 1 Quaro. Do? Ha? Qua pangiba sida. Haiga. Kai pochay phangge. Siga moti kai ka sin ko. Akoi simple to sira ma katang cha sira. Misti. हाँ मेरे लिए भी एक बना देना बेटा बात हाँ आई चांदी और ये भी डालना Ado sida lay bako ko ado ito charage
ꯉꯥꯡꯉꯤꯕꯗꯤ ꯃꯤꯊꯥꯅꯤ ꯃꯤꯊꯥ ꯄꯥꯟ ꯑꯩ ꯆꯥ ꯈꯪꯗꯦ ꯑꯩ ꯆꯥꯔꯒꯦ ꯍꯥ ꯃꯣꯏꯒꯤ ꯐꯩꯖꯣꯝꯁꯦ ꯌꯦꯡꯉꯨꯝꯇ ꯌꯥꯝ ꯐꯖꯩ ꯃꯥꯏ ꯁ꯭ꯇꯥꯏꯜꯁꯦ ꯑꯣ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯤ ꯏꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ कापे हाँ अखोई हौजिक चाक चाबा मफमदा चंगैनेबको
ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯇꯤ ꯑꯍꯥꯟꯕꯗ ꯅꯟ ꯇꯟ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯄꯅꯤꯔ ꯂꯥꯛꯑꯦ ꯑꯇꯩ ꯀꯩꯁꯨꯝ ꯂꯩꯇꯦ ꯁꯤ ꯍꯥꯟꯅ ꯆꯥꯗꯣꯔꯦ ꯃꯣꯏꯒꯤꯁꯨ ꯁꯤꯒꯤꯁꯨ ꯃꯥꯒꯤꯁꯨ ꯍꯧꯖꯤꯛ ꯑꯃꯃꯨꯛ ꯂꯥꯛꯏ ꯁꯂꯥꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯕꯣꯔꯤ ꯊꯣꯡꯕꯅꯤ ꯕꯣꯔꯤ ꯊꯣꯡꯕ ꯂꯥꯛꯑꯦ ꯄꯥꯄꯣꯔꯒꯤ ꯀꯩꯅꯣ ꯁꯤꯕꯨ ꯄꯣꯔ ꯃꯅꯨꯡꯗꯅꯦ ꯀꯆꯣꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯁꯤꯗꯅ ꯕꯣꯔꯥ ꯁꯤ ꯏꯟꯖꯥꯡꯒꯤ ꯀꯩꯅꯣꯝꯗ ꯁꯤꯃ ꯂꯥꯛꯏ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯂꯤꯁꯥ ꯂꯥꯛꯑꯦ ꯑꯖꯥ ꯃꯣꯏ ꯆꯤꯂꯤ ꯆꯤꯛꯀꯟ ꯑꯃꯁꯨ ꯄꯤꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯗꯕꯅꯤꯅ ꯂꯧꯗ꯭ꯔꯦ ꯁꯤꯗ ꯉꯥꯏꯔꯦ ꯀꯀꯥꯗ ꯎꯆꯨ ꯀꯀꯥꯗ ꯄꯤꯔꯣ ꯀꯀꯥꯗ ꯃꯤꯁꯤꯡꯅ ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯃ ꯆꯥꯕꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯈ꯭ꯔꯕꯅꯣ ꯃꯇꯝꯗ ꯌꯥꯝꯕꯅꯤꯅ ꯊꯣꯛꯂꯛꯑꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩ ꯌꯦꯡꯕꯒ ꯆꯠꯂꯔꯣꯏꯗ ꯑꯩ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯩꯅꯥꯗꯥꯟꯁꯦ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯦꯡꯉꯦꯕꯀꯣ ꯌꯥꯝꯅ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ